ꯐꯥꯕ ꯉꯝꯃꯦ ꯀꯌꯥꯝ ꯐꯖꯈ꯭ꯔꯅꯣ ꯏꯅꯦꯒꯤꯁꯦ ꯃꯌꯥꯝ ꯀꯪꯅꯤꯡꯉꯗꯤ ꯏꯅꯦꯗ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯄꯥꯝꯕ ꯌꯥꯝ ꯂꯩꯔꯝꯕꯗꯨꯒ ꯃꯣꯏꯒꯤꯁꯦ ꯂꯣꯏꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯊꯣꯡꯕ ꯊꯥꯛꯆꯜꯂꯦ ꯃꯌꯥꯝ ꯊꯣꯡꯕꯁꯤꯗꯤ ꯃꯃꯥꯡ ꯉꯁꯤ ꯀꯩꯒꯤꯅꯣ ꯆꯥꯛꯁꯦ ꯉꯟꯗꯣꯡꯁꯦ ꯀꯤꯔꯣ ꯏꯆꯦ ꯉꯁꯤ ꯑꯦꯛꯖꯥꯝ ꯂꯩꯌꯦꯕ ꯆꯥꯛꯁꯦ ꯊꯣꯡꯗꯣꯛꯑꯝꯃꯒꯦ ꯆꯤꯆꯦꯁꯨ ꯈꯔ ꯄꯤꯖꯔꯒꯦ ꯄꯄꯥ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯅꯤꯅ ꯆꯤꯆꯦ ꯂꯧꯕꯁꯨ ꯊꯤꯟꯕꯁꯨ ꯑꯩꯅ ꯇꯥꯔꯦꯕ ꯑꯗꯨꯅ ꯆꯥꯛꯁꯦ ꯊꯣꯡꯗꯣꯛꯑꯝꯃ ꯆꯤꯆꯦ ꯈꯔ ꯄꯤꯖꯔꯅꯤ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯊꯣꯡꯕꯗꯣ ꯋꯥꯗꯅꯕ ꯍꯥꯏꯅ ꯊꯣꯡꯗꯣꯛꯑꯝꯗꯣꯏꯕ ꯑꯗꯨꯅ ꯈꯪꯉꯕ ꯌꯥꯎꯔꯦ ꯐꯨꯜꯀꯣꯕꯤ ꯀꯣꯂꯣꯔꯥꯏ ꯃꯔꯨ ꯈꯥꯃꯦꯟ ꯄꯣꯡ ꯍꯋꯥꯏ ꯃꯆꯪ ꯑꯌꯥꯝꯕ ꯁꯨꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯏꯟꯖꯥꯡꯁꯦ ꯊꯣꯡꯕ ꯂꯣꯏꯔꯦ ꯐꯗꯤꯒꯣꯝꯒ ꯊꯥꯛꯆꯜꯂꯦ ꯃꯌꯥꯝ ꯊꯣꯡꯕꯁꯤꯗꯤ ꯃꯆꯨꯗꯤ ꯈꯤꯇꯪ ꯐꯖꯕꯗꯤ ꯋꯥꯠꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯀꯣꯂꯣꯔꯥꯏ ꯃꯔꯨꯁꯤꯅꯅꯦ ꯈꯤꯇꯪ ꯊꯤꯕꯗꯧ ꯇꯧꯔꯦ ꯃꯆꯨꯁꯦ ꯑꯗꯨꯁꯨ ꯃꯆꯨ ꯊꯤꯔꯁꯨ ꯍꯥꯎꯔ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ एवरीवन है अनब वीडियो मैम पुनमक तराम नक्सरी अंदू साकपमना मैम मैम हजिसे यूमदी थोले अखोनु एग्जाम थिंब चलूरगे थोले खतंग हल्ली अदुबु गाड़ी फंगदरा फंगोदरा खंगदेना खर ngana असुम थोलेबको कई एग्जाम नो सोशल साइंस खर फजा थादरो मो नत्रा असे गाड़ी फंगबो फंगदबो मुजेमिनारगे मैम जांग कैका चाका लो थोंना माखा पिजारे अदुगो लाबने फीगसे सुमाय इमंदना इनबगा हाइजलक्तरे आइदो तारे नुसासिना दिगने खुसा अम तवे आइदी चथोक्तबनिना सुमायना फीजे लैरनी मतमदुगो चनाबिनेना नोंखा इलनी निनिगा इलनी असोम लैरनी अदुना उपुदो चनादब फीना पैरे आइदो तारे इसे चथोक्तबा आइजे इनिंगाय मतमजु लैतबनिना को अदंगसिदि अदा सिंदो इनबा हौलाबनी फियोनिगे केदोदोरिनो यामन जनसा लैरे आइदना को गाड़ी से उल्टा कुंदा बता लोई थुलैने हलकपदिम तबु यावदेबा संसा साय मैम अखोय तोंग तोंग फंगना तोंगाबुदि चले अखोय याम फै थोलपगा फंगे मैगी पार्सल अमसु लायने अखोय ननावदे इना लहलमबनेबको से बॉक्स का जावदेबो माइसे दुम रांगसिगा हापगा ओइना तौरे हांदो जिंग हलके बॉक्स का हापक पिरक्तेने इसे फजब्रो फजद्रबा आइना माइबो तबो अैगे अनबॉक्सिंग खुतौसिदि नांद्रो सिमाइनागा तौरे सूसे यमदानिना सी तोंदरी नुंगाइतेबा चथोगतोपदा अैगे अमुबंगा लैबदो जाद्रे अदुदुना सी चेनबनी अवोंगिनिदा मैम मैमनाजु ऑनलाइन जेंबा मिनादि संखावनी सी क्यामु ताइ तादेनाको सिनी मैम फजाबरा फजादरा मैम हाबिरमु कमेंट मैम मैं एग्जाम लगे ममाना ओपन लाइबा फरमबरा एग्जाम फरमी आइना पुंग अमदा मोगिसे लोइबनेबा अदो आइना बारो मखाइ तादिनिदा जुम जै थोकपा मोइ लाखनबु लेरमे स्कूल मी लेरक्तरे आइना पुंग अमगा ताद्रिङैदि लाक्लेरमे आइसिनी आइसु थोकबगा तोमतोमसे फंगे ngasiदि दाउ जाबाने जखिबचु हलकचु अदुम तोंगा चले मैना तौरे मोइ फंगनारे द पुबिरा लाइ साबाइद लोरे दु हिथंदा जंगाबोग पिउपि ए साबसिना मैम फौ खाव लोइगरे फौबुन पुल्ली मिंगे आदि केनोसे यूनिवर्सिटी मांग चकत करे मैं अखोय नुट्रिशन थिनबा थोलैनेबको दुकान दे पोट अमनि लेबिरेना नावगेमा नंग दु नमानबीसु लाया लोइना चखरो लेहरको आई सिगी जुम इनी होय सि जुमसे चौगे कुइरे चंगदबा थबम लै चंगगे मैं कुइ तौनु चिक लाकनी याम इनी होय जुमसे चंगे आई कुइरे चंगदबा जाउसम बिखागनीगा चत्रबनिना चटपदा चंगदबा कुइरे इनी होय जे जामदा पोट थारी सिगी पैकेटसिना जाम लांगे आइसे मैम सिसे स्नेक प्लांट से मीना ऑनलाइन दे लेने इनी होयगिना सि वाखोंग ज पैगरे आवाइदा सु जेंगो आइना सिगी सोरोक सिगा लाक्बा मतम ने इनी होयगि सि वाखोंग सिगा पैना लेब उबदा इना ngasi दि थोगलागा लौबा लाको लाइबा को मैम सु आदेगी पुरी गसु जामना
ꯆꯥꯎꯅ ꯂꯩ ꯃꯣꯏ ꯏꯅꯦ ꯍꯣꯏꯒꯤꯁꯦ ꯍꯤꯡꯒꯣꯜ ꯌꯥꯝ ꯆꯥꯎꯕꯅꯦ ꯏꯅꯦ ꯍꯣꯏꯒꯤꯁꯦ ꯁꯤ ꯃꯅꯤꯡꯉꯣꯟꯗꯅꯤ ꯃꯌꯥꯝ ꯑꯩꯅ ꯎꯠꯂꯛꯏꯁꯦ ꯁꯤ ꯃꯅꯤꯡ ꯑꯩ ꯇꯥꯞꯇ ꯊꯥꯒꯦꯅ ꯂꯧꯒꯦꯅ ꯂꯥꯛꯏꯕ ꯏꯅꯦ ꯍꯣꯏꯁꯦ ꯑꯥꯗ ꯌꯦꯡꯉꯨꯅꯦ ꯁꯦ ꯑꯩ ꯑꯥꯗ ꯁꯤ ꯆꯤꯡꯍꯜꯂꯛꯀꯦ ꯄꯩꯔꯤꯁꯦ ꯎꯕ꯭ꯔꯥ ꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯏꯅꯦ ꯍꯣꯏꯒꯤ ꯃꯅꯤꯡꯂꯣꯝꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯁꯦ ꯈꯔꯥꯁꯦꯒ ꯐꯝꯕ ꯐꯤ ꯊꯥꯗꯣꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯑꯗꯨ ꯍꯥꯏꯐꯦꯠ ꯆꯥꯎꯋꯦ ꯑꯗꯨ ꯁꯦ ꯂꯩꯔꯦ ꯑꯗꯨ ꯁꯦ ꯂꯩꯔꯦ ꯀꯌꯥꯝ ꯐꯖꯗ꯭ꯔꯣ ꯁꯦ ꯂꯩꯔꯦ ꯑꯗꯨ ꯑꯥꯗꯁꯨ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯃꯅꯨꯡꯗ ꯁꯤꯗꯤ ꯆꯪꯕ ꯇꯜꯂꯦ ꯐꯗꯤꯒꯣꯝꯁꯦ ꯀꯌꯥꯝ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯐꯨꯇ꯭ꯔꯤꯠ ꯐꯨꯅꯦ ꯍꯧꯔꯦ ꯑꯁꯤꯅ ꯀꯩ ꯆꯥꯔꯥꯅꯣ ꯑꯁꯤ ꯃꯨꯂꯥ ꯃꯨꯂꯥ ꯉꯥꯛꯇꯅꯤ ꯌꯦꯡꯉꯣ ꯀꯣꯂꯤ ꯍꯋꯥꯏꯔ ꯈꯪꯗꯦꯅꯦ ꯀꯣꯂꯦꯋꯥꯏ ꯍꯪꯒꯥꯝꯒꯁꯨ ꯌꯥꯝ ꯐꯖꯩ ꯑꯥꯗꯁꯨ ꯇꯥꯞꯇꯁꯨ ꯌꯥꯝ ꯂꯩꯔꯤ ꯑꯥꯗ ꯁꯤꯟꯕꯁꯤ ꯅꯪ ꯉꯥꯛꯇꯅꯤ ꯃꯌꯥꯝꯁꯤꯅ ꯖꯤꯅꯝ ꯅꯠꯇꯅꯤꯁꯦ ꯉꯥꯒꯤ ꯀꯥꯔꯇꯨꯟꯗꯣ ꯑꯗꯨꯒ ꯊꯥꯕ ꯉꯝꯗꯦ ꯀꯌꯥꯝ ꯐꯖꯈ꯭ꯔꯅꯣ ꯏꯅꯦꯒꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯋꯥꯏꯁꯤꯐꯥꯎ ꯊꯥꯏ ꯑꯥꯗꯩ ꯁꯤꯃꯨꯛ ꯀꯩꯅꯣ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯁꯤ ꯀꯌꯥꯝ ꯐꯖꯈ꯭ꯔꯕꯅꯣ ꯌꯦꯡꯁꯤ ꯖꯤꯅꯝꯁꯦ ꯏꯅꯦ ꯍꯣꯏꯁꯦ ꯐꯖꯅ ꯖꯣꯇꯣꯟ ꯇꯧꯔꯒ ꯊꯝꯃꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯌꯥꯝ ꯐꯖꯔꯦ ꯐꯖꯔꯦ ꯖꯤꯅꯝꯁꯦ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯝ ꯐꯖꯈ꯭ꯔꯅꯣ ꯋꯥꯏꯐꯥꯎ ꯊꯥꯔꯦ ꯌꯥꯝ ꯆꯔꯥ ꯉꯥꯛꯇꯅꯤ ꯌꯦꯡꯉꯨꯅꯦ ꯁꯤꯗꯤ ꯐꯖꯗ꯭ꯔꯥ ꯏꯅꯦ ꯍꯣꯏꯁꯦ ꯍꯤꯡꯒꯣꯜꯁꯦ ꯌꯥꯝ ꯂꯩꯔꯦ ꯁꯤ ꯀꯩꯀꯩ ꯑꯣꯏꯗꯣꯏꯅꯣ ꯏꯅꯦ ꯑꯁꯤ ꯐꯗꯤꯒꯣꯝꯒ ꯂꯦꯡꯃꯥꯟꯅ ꯊꯥꯡꯒꯣꯜ ꯁꯅꯥꯊꯣꯏꯕ ꯇꯧꯍꯩꯗꯦ ꯁꯤꯁꯨ ꯃꯌꯥꯝ ꯍꯧꯔꯦ ꯐꯗꯤꯒꯣꯝꯅ ꯇꯥ ꯁꯤꯅ ꯃꯨꯂꯥ ꯆꯔꯥ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯒꯤꯅ ꯍꯧꯖꯤꯛꯇ ꯄꯣꯛꯈꯥꯏꯈꯠꯂꯛꯑꯦ ꯍꯧꯒꯠꯂꯛꯑꯦ ꯏꯅꯦ ꯍꯣꯏꯗꯤ ꯆꯥꯕꯕꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯣꯝꯗ ꯑꯃꯨꯛ ꯆꯥꯕ ꯖꯥꯔꯦ ꯁꯤꯒ ꯑꯃꯨꯛ ꯃꯔꯣꯟ ꯃꯔꯤ ꯃꯉꯥ ꯆꯥꯈꯔꯦ ꯁꯤ ꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯂꯩ ꯑꯗꯨ ꯏꯅꯦ ꯍꯣꯏꯁꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯒꯁꯨ ꯁꯤ ꯐꯗꯤꯒꯣꯝ ꯆꯥ ꯂꯣꯏꯅ ꯍꯨꯜꯂꯤꯃꯤ ꯑꯃꯨꯛ ꯁꯤ ꯆꯥ ꯂꯣꯏꯈ꯭ꯔꯃꯤ ꯀꯥꯇꯨꯟ ꯃꯨꯂꯥ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯆꯥꯅꯤꯡꯕ ꯂꯩꯔꯁꯨ ꯏꯅꯦ ꯍꯣꯏꯒꯤ ꯏꯅꯦꯁꯤꯒꯤ ꯁꯤ ꯏꯅꯦꯁꯤꯒꯤ ꯌꯨꯝꯗ ꯂꯩꯕ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯑꯗꯒꯤ ꯃꯌꯥꯡ ꯀꯪꯊꯕꯁꯤꯗꯤ ꯋꯥꯏꯗꯅꯀꯣ ꯏꯅꯦꯗ ꯃꯟꯇ꯭ꯔ ꯂꯩꯕꯅꯤ ꯁꯤ ꯏꯅꯦꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯁꯥꯁꯦ ꯏꯁꯇꯤꯜ ꯕꯣꯗꯤ ꯇꯧꯅ ꯃꯌꯥꯝ ꯁꯨꯡꯇꯧ ꯍꯥꯏꯗꯤ ꯃꯁꯥ ꯁꯨꯡꯅꯣꯏ ꯅꯣꯏꯗꯅ ꯃꯥ ꯂꯩꯍꯟꯕ ꯉꯝꯕ ꯃꯟꯇ꯭ꯔ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯃꯌꯥꯡ ꯀꯪꯅꯤꯡꯉꯗꯤ ꯏꯅꯦꯗ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯐꯗꯤꯒꯣꯝꯁꯨ ꯂꯩꯕ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯥ ꯏꯅꯦ ꯈꯪꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯠꯇ꯭ꯔꯥ ꯏꯅꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯕꯤꯌꯨ ꯑꯁꯤꯁꯨ ꯄꯨꯔꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦ ꯃꯅꯥ ꯃꯥꯟꯕꯁꯦ ꯑꯄꯥꯝꯕ ꯌꯥꯝ ꯂꯩꯔꯝꯕꯗꯨꯒ ꯄꯥꯡꯒꯣꯛ ꯂꯩ ꯌꯥꯏ ꯑꯄꯥꯝꯕ ꯂꯩꯔꯝꯕꯗꯨꯗꯤ ꯄꯨꯂꯥꯛꯑꯦ ꯁꯤꯁꯨ ꯁꯤꯒ ꯄꯨꯂꯛꯑꯦ ꯑꯗꯩꯗꯤ ꯑꯃꯒꯅ ꯁꯤ ꯁꯤ ꯉꯥꯛꯀꯃ ꯄꯨꯔꯛꯑꯦ ꯁꯤꯅ ꯃꯣꯏ ꯌꯨꯝꯁꯤꯒꯩꯒꯤ ꯁꯤꯃ ꯄꯨꯔꯛꯑꯦ ꯑꯅꯦꯝꯕꯤꯗꯨꯅꯤ ꯁꯤꯅ ꯃꯣꯏꯁꯨ ꯌꯥꯝ ꯊꯥꯕ ꯂꯩꯔꯝꯗꯦ ꯑꯃꯈꯛꯇꯪ ꯁꯤ ꯄꯨꯔ ꯂꯥꯛꯑꯦ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕ ꯑꯃꯨꯛ ꯆꯪꯉꯤꯒꯦ ꯀꯔꯤ ꯂꯩꯗꯣꯏꯅꯣ ꯁꯤ ꯃꯃꯤꯠꯀꯤ ꯑꯉꯥꯡꯒꯤ ꯆꯥꯅꯕꯁꯦ ꯑꯅꯧꯕ ꯑꯆꯥꯄꯣꯠꯅꯤ ꯃꯃꯤꯠꯀꯤ ꯏꯁꯇꯨ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯪꯒꯣꯏꯌꯦ ꯎꯕꯗ ꯑꯩꯗꯤ ꯄꯨꯔꯥ ꯃꯃꯤꯠꯀꯤ ꯃꯅꯨꯡꯒꯤ ꯑꯗꯨꯃꯥꯏꯅ ꯃꯔꯤꯒ ꯆꯦꯜꯍꯜꯂꯤꯌꯦ ꯍꯥꯡꯗꯣꯛ ꯌꯦꯡꯁꯤꯅꯦ ꯑꯅꯧꯕ ꯊꯣꯛꯄ ꯑꯆꯥꯄꯣꯠꯅꯦ ꯂꯩꯔꯛꯏꯃꯤꯅꯦ ꯁꯤꯕꯨ ꯃꯃꯤꯠ ꯇꯧꯏꯅꯦ ꯑꯣ ꯃꯊꯛꯀꯤ ꯀꯣꯕꯔꯁꯤꯗꯅꯤꯅ ꯃꯔꯤ ꯃꯔꯤꯒ ꯌꯥꯎꯍꯜꯂꯤꯁꯦ ꯃꯅꯨꯡ ꯀꯩꯁꯨ ꯇꯧꯗꯦ ꯃꯅꯨꯡ ꯀꯩꯝ ꯌꯥꯎꯗ ꯑꯣ ꯃꯅꯨꯡꯗ ꯀꯩ ꯇꯧꯗꯕ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯁꯣꯞ ꯑꯣꯏꯌꯦ ꯆꯨꯏ ꯂꯥꯎꯕ ꯄꯥꯏꯔꯣ ꯁꯤ ꯄꯥꯏꯔꯣ ꯑꯗꯨꯒ ꯄꯦꯀꯦꯠꯁꯦ ꯌꯦꯡꯒꯦ ꯄꯦꯀꯦꯠꯁꯤꯗꯤ ꯑꯣꯏꯃꯥ ꯀꯩꯅꯣꯅꯦ ꯑꯗꯨ ꯃꯃꯤꯠꯅꯤꯅꯦ ꯌꯥꯝ ꯑꯩ ꯍꯜꯂꯦ ꯌꯦꯔꯨꯃꯥꯂꯤ ꯑꯃ ꯂꯩꯔꯒ ꯍꯜꯂꯦ ꯑꯗꯣ ꯂꯩ ꯊꯥꯕꯒꯤ ꯃꯇꯥꯡꯒꯤꯗꯨꯗꯤ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯍꯥꯞꯄꯛꯑꯒꯦꯕꯀꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯦ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯅꯧꯕ ꯊꯦꯡꯅꯕꯤꯕ ꯏꯆꯦꯅ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯦ ꯕꯥꯏ